Manipur top channel ki maikeri ki maroi bi pausing me thamjari hanmada Myanmar China ki client state oirak pi hai Myanmar China ki ithiliam helakpana mamai thangda Myanmar China ki makhapon ba client state am ohelak pi yai haina Khanongpo Asia ki security ki matang ningthi na khanglaba mana phongdokre hai report asina makhatai Asia Pacific Center for Security Studies APCSS ki security analysis Win Bite Kobi man Fungo Kibiki Matungina, Myanmar Chinese security company Mayama Lashilapana, Myanmar Wasinagi client state am Ohelaku Yabi Akan Bakiba Leheli. Myanmar Gimakok Tongba, media outlet Irabadida, Biden Pikiba interview the Myanmar Tamlaki Chinese security company sing Sinagi army officer Oirambadigi, Potakrapa Singini Hina Fongoki. Biden hai Chinese farm singa sina Myanmar gi political amasum economy gi oiba phibam singda sauna khu thingjinduna makoi gi apama mongna purakpa ngamgane madi masina maram oiduna Myanmar gi maning tambara phauba mantikna bigi phibam tarakane hari Myanmar da leiriba lengana matam khari gi oiba kana bi yengduna China ga tungan phibam di yanaba purakhiba sina China gi oinadi Malacca state phauduna pot pusin bigi matangna leiriba nuaitaba phibam sing ko hanma ngamgane haina Biden na phongduki Myanmar ki geographical locations Sinana Makuki Kudongzabi Yengdu Tabak Laukat Padasau Mating Pangshili Sinagi oil import Kisad Marfudi Malacca State Powduna Pubani Madi Masidi Langi Matamadi Yamna Kudongzada Piva Mayoni have a wapam Tamnaduna Badan High Maramasina Sinana Malacca State Ki Mahuta Atopalambi Amatira Kuda Myanmar na Kwaidi Gena Papalambi Oidi Hensu Paus Namakatana Fundrokli Amaromdana Kong Mamarudun Mai Kaptrakpa, Bunker Sing Tuai Kre Kuki Sip Sing warning to Kri. Impal East District is Sagolmang Police na Kong Maru Lepamlenda, Lai Kurumbasang Basinda, no Mai Kapsin Landara Kiba, Mark Haina Kangnavasingi Paring the Labor Cookie Militants Singi Bunker Sing Sikampupi Police Amasum CRPF Kambuna Tuai Kri. How keep a Kiagi Mamang Gileraglabasu Kangna Tugai than a Lakiba Maite Kunsing the Nomemadi bomb, Kap Trakpam Oidiba, Mark Amadi, Wakan Sing Sing Sang Paring the Labor, Bunkers in Tugai but Natanama Pamaduai the Labor, Koki Kunanigi, Ningtausing the security force na Akan Muwaring Tokri. Hanasu Hanhana, Mang Takan Viki Taudoxing to Wanduna Lakiva, Maite Sing Yamna Maru Lepam Oidiba, Kong Maruda, Narang Lamtaginong Mapan Bagamadi Lena, Like Torom Pangtok Pasang Rubada, Mark Singi Paring the Labor Mapam Singligi no Mai Kap Tarak Patloina, Like Torom Pangtok Libasing the Singtaki, Pazada Bakonda, Sissinaduna, Karem Katainer Kivani, CRPF Ki Kangu Yana Sangsinduna Like Torom Pangtokoda, the Mai Kapsinduna, Sataraki with Hawang Langana, Yama Haksin and Lauduna Narang operations at Tabagaloina, Cookie Singi Maru Eba Bodi Wariba Cookie in Peace Cyculamasum, Wakan area the Labor Cookie Kul Singi Sip Sing Security Force Nakoti. Manipur ki Governor Ajay Kumar Balana Manipura Santi Purakuna Mausagi Pibam Lehana Bohonarapada Akai Boy Tawong Satarakpa Dugi Matanga authorities in Akan Wapam Tamki Bagalona Matunga Sigumba Tabak Taraklabadi Akan Matabak Sing Lakotani Haina Akan warning Takiadi Narandi on a central forcing on a security forcing na Singtak the lady Mapam Sing Tihum Bigi Tabak Sing Sataki Bagalona Mapamaduai the Leramba Miscreants in the season of a bunker Sing Shidoki Mapamaduai the Makatana Pam the Tagdok Sing Toktana the security force na Senaduna lady and his Pogil Kunsing of Fundorokli Panmayavadi Manipura Tungkoi Satnabayava Santi Tamna Langana Lokalaki with Tabak Sing Gimanuksana Governor na Apple Tawadi Arambai Tingona Langak the Nungmai Saniga Nifugutaruk Yon Yamla Sukulai Singamadi Polam Sing Hokiba Sagol Senamita Tingalakiva Nongan Singtak the Gising Hong Singa the labor Kong Maru Lepamlenda Lai Kurumbalaka Sinda no Mai Kapsin Landara Kivani Makasa Tarapoina Topa Pomna Manipurgi Matau Taba Mai Gisang Yona Pangdre Central Sector Power Plant Gimakata Levasi Awanong Poklamdam Paikatpa Hydroelectric Project Singna Mai Putuki Sang Hantarakona Maramoraga Manipurgi Nomgi Darkar Oiva Sang that Mai Pamangamdri Manipur State Power Distribution Company Limited MS PDCL the Pangbo official Loiba Pawgi Kunamana Fongdorapagi Matuinadi Hausu Oriba Manipurgi Mai Piba Masi Asum Soxilapagi Pibam the Laki Official Loiba Pawgi Likuna Sinamakatana High Lebasi Awanong Puklam the Pakatpa Hydroelectric Project Singna Mai Putopa Handakiba Manipuri consumers in the season Riba Mai Edugi Tipam Topa Tax Subsana Tigalata Bamadi Langaki Department Singamadi Public
undertakingsingda maigi sendol yamna tonbasina maram oiraga maigi phibam sukslapani hauzik phawbada maigi outstanding DOC lupa crore sani rom oir yaure manipur gi darkar oiba mai leibada tha amada lupa crore yankai ga manga dagi no humfu phawu sali tax collection tha amada lupa crore kunthra ga manga phawu tawri manipur gi no magi darkar oiba mai gi sang asi tangai fadana ayuk nungthin gi matamda megawatt chamaga yankai duga numidang gi matamda megawatt sani phanglagadi manage tawbu yare adubo hauzik power grid tagi manipur na phangliba mai gi sang asi megawatt chamaga taranomdani power grid tagi phangliba mai megawatt chamaga tarasigi mathakta mamang saida nong yamna sukibaduna maram oiraga manipur na mai yamna phangkhibagi ahenba maidu atopada banking tawkhibagi hauzik amuk singlakpagi mai megawatt kuringa manga ronga pulaga manipur na hauzik mai megawatt chamaga kunthra ga manga rom phangli masina kona na basili hydroelectric project singna mai putokpagi sang handakibadagi manipur gi power allocation handakiba adubu men khanaba thermal power plant singdagi mai leibasu ngamdre thermal power plant singna puthokpo mai gi mamol yamna wangi nakal maromna haukiba sahi da thokiba ising isaw maram oiraga distribution da akai toi thokiba transformer mayam ama sakiba semjindana bhona badus awa boiri manipur gi mai consumer singna tax thining da bigi sang hanadagi yamna hengale tax asigi sel tungi phibam sokiba sina mai sijina bigi tax thiba ngamdaba oibadi yadu ayama consumer singna meter bypass tawraga mai sijina yi haiba wafam official oiba pawge likhuna sina makhatana phongdorakli amaromdana question li ohen mada siena bani haiba oza yauna mi ani fari Bosiam lauduna hauzik sathariba high school living certificate examination gi mamang thagi kunga manga pangthokiba social science subject ki question li ohenbada senabani haiba miweni ngasi manipur police na forkhre police na phagalaba miweni edudi Thabal district ki haukha mamang lekai digi samadram megachandra sai nifutru apokpo s ibotombi kawheri ma haukha da liba little star english higher secondary school da social science ki oza oina leibane amadi hauzik pangthok liba exam asi school asi da taba center gi AOC oina mathau toba mioi naidi atopa mioi duna hairiba school asima ki vice president oiba haukha mamang lekai digi yumnam rajai nifugataru apokpa samu kawi hari bosem ki exam controller na cyber crime police station wakalakpadi station asi ki OC in charge na thigatuna laklaba matung asi question lik ohenbada sienabani haipa mioi ani asi phagat pangkibani Panmayabari mamang thagi kunga mangana pangthokiba bosiem na loba class 10 ki exam ki social science exam hogadaba minute kunthra ki mamangda exam adu ki question sing social media da viral oirakhibane amadi tuan malup sing na hiramasi ki matang na thigana ba wapam takshilakibane haina su pausna makhata na report awri amaromdana lupa crore henbegi cyber fraud sienaba mari fogatkri lupa crore ama henbegi cyber financial fraud ki case ta sienaba mioi mari cyber crime police na fogale haina cyber crime imphal ki SP gi sirolama na phongdorakli phagalaba mioi mari edudi singjamai singam kha liwalambi ningthaujam lekai digi ningthaujam tombi sana chainifugmang apokpa brojendro sarangpat maning lekai digi thongam punikanta sei kungani pat apokpa basanta thawal gi thoksum awang lekai digi khetri mayum bobo sei kunthra gatu apokpa laikhidrapa ganga amasum sagol bantera amodon akham lekai digi kongrai latpam rohini kumar se yangkhakama pat apokpa laikhidrapa sarasandrani cyber crime gi sirolaman hai Migi masa khangna natragana khangdana bank account sing sizinaraga natragana aranbe account sing CM laga commission phangnaba mi atopaga sizina handuna yamlaba sanpham lana transaction tawba cyber financial craft makhoi mari senabani samna mobile bank account hairaga khangnaba account sing adu lupa croramaga lakh nifuga taruka lising nifuga humdoiga samapan ga amagi aran mongda transaction tawbada sienabaga loinana tuan state singdagi law enforcement agency singdagi wakat sing lakparigi cyber crime manipur thigatuna lakhi haina phongdorakli wakat sing adugi matangda cyber crime na thigalakhibaga loinana makhoi mari ICICI gi lan sisinaba account sing sik amasum sang mayam kona na makhoi mari fotkibani cyber crime sata kiba thijin humjin bagi thabak sing na makhoi mari na aran mamong gi thabak sing tawbada sienaba miwema jaipur da satuna una kiba galoina cyber financial fraud ki thabak sing da sisinaba bank ki haiba khangmangam le hari aranba bank transaction gi thabak sing sida sienaba galoina makhoi ahung gi maraktagi khradi mobile bank account sing khomjin ba madi atai aran ma thabak sing da saruk yaduna lakhi hari cyber crime police ki sirol aduna miyam na masagi bank account sing sandokpa
ꯌꯣꯟꯊꯣꯛꯄ ꯑꯃꯗꯤ ꯁꯤꯌꯔ ꯇꯧꯕ ꯑꯃꯁꯨꯡ ꯀꯝꯄꯅꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯁꯔꯇꯤꯐꯤꯀꯦꯠꯁꯤꯡ ꯅꯠꯇ꯭ꯔꯒ ODN Aadhaar registration certificate sing pitokpana thabak sing tawbiganu haiba wafam thamlakli asiguma thabak sing asina maram oiduna bank account sing lana sisinaduna lanai miyoi sing amati laiwa asigi security da akaiba sing thuanba ye haina palladuna asiguma thabak sing asina logyoba miyeng sanglaktuna account sing sandokliba natragana pitokliba miyoi awaba taba ya haina su cyber crime sirol duna su phungdorakli atopa pawmana मियोय मा कार मनुंग मई थादुना हलमले मियाम ने हेक ताबद अंगप थाउदो अमु ओइना ngara numidag masa khangdaba sing miyoy ma कार मनुंग solun sinduna thamlamba matung कार adu mai tharambadigi miyoy du laikitri hariba थाउदो si ngara numidag waram pung 9 makhairam tabada Imphal West District ki Lamphel Police Station ki manungsanba lamoi khongnang khong lane number 11 gi lerak masin da thokibani थाउदो adu laikidraba miyoy du thoksam Robin say ni fuguni pan kawi iroi shemba laurembam lekai de ginari ba hauji PHED Lamphel division da thabak tawbani thawdok thukpham dagi phangma paw gi matung inadi ngarang numidang lerak masina du car mai sak tun leramba miyam thenaki loidana mai sak liba mafam adu sangsin du yenglubu matamna gari edu gi manungna miyoema mai sak laga leramba thenaki miyam na car adu thong hangdokna bo hona bada awaba moiki car adu gi thong hangdokluba matamnari miyoedu maina saktun leramba aduna maram oiduna kanmangamdana lekitapani thawdok thopam da police amari forensic science ki team ama laktunu yengsinki hauzik phawgi oina thawdok adu kanana satharamanu haiba khangmangamdri amaromdana Manipur gi matang da Amit Shah na security meeting pangthokiba adugi matang da MPCC ki president Megachandra na wohang kya hanglakli Manipur da drug kamari leinaba high profile miyoy sing sienaba case kya BJP lenga na karigi da mag independence investigation agency ama oiriba CBI gumba agency ama da sinaduna thigat handriba karigi no haina MPCC ki president Kaisa Megachandra na phongdorakre haukiba English ngani ga tara kani pan ki junda drug ki case ama gamari lenana hana gi Sandil gi chairman dokhoksai jobo Congress party na matamaduri gi hauna CBI da sinana batakshalabasu BJP lenga na CBI da sinadana haukiba kumja English ngani ga kungi December tara ga treta NDPS ki special court amana case asigi matang na makpu mara leiti haina thadokibagi thawdo amasu laikri haina MPCC ki president phungdorakli MPCC ki president BJP lenga ki mathakta shirakliba mara lasi nang Union Home Minister Amit Shah na Manipur thokliba irang asigi matang security gi hoiba review meeting ama pangthokraba matungda MLA ke Megachandra na react torkibani Panmayabadi ngarang Union Home Minister Amit Shah na siya lawduna pangtokiba mifam aduda Manipur ki drug trafficking amadi network marufona muthanabagi damang akan mathabak lakhot kadabani haina phongdoki MPCC ki president K Megachandra makhata na phongdokibada Union Home Minister Amit Shah na lamdam asida leidiba miyam mafam kudimakta ningtamna satpat yana nabagi lakholakliba khongthang asi Congress party ki makeri ki thagat phongtoi adubo asiguma khongthang asi kari gi damak mangjongna India lenga na paikhatriba no haibesu makna hanakli Home Minister Amit Shah na Indo-Myanmar border fencing khab gi matangda thamkhibu wafam aduga mari leidana Congress party na Manipur da lengak pairingi matamda punna kilometer lising mapan ga sani ga taraga mari sangba ngamkhai pairing khab gi thaba Congress party na lusilmlabani hanisu phongdorakli Amaramdana Manipur gi siang puwa akhanaba train Khongsang railway station yorakri Manipur gi hauzik mayung nari birang sina maram oiraga lamdam asida food distribution system na sang nai daba mayung naduna leiringai tala sida asoba milestone ama oina Food Corporation of India FCI gi siang puwa akhanaba taret ngasi Khongsang railway station yorakri Kungamapan wagon train adu ngasi ayuk pung 13 taba matamda ziribam thadoklaba matung nungthul pung amaga minute 10 tarakpada Khongsang station yorki atuba matamda tangai phadana ngainari bising miyam ni gentok horaga nari Khongsang station ki master Sinrit gangmaina phungdorakpada ngang station thulakiba sing adu unload tawbagi thabak sataba hore unload tawba pomloi loibada numit nini humni rom sanglabi ya haina panari Unload tawba hek loibaga makhata na truck singda amu tuan Manipur gi mafam singda athubda distribute tawba horagani local demand sing ningthina supply tawna na bajana wari amasum February tha sigi punna goods train taret yorakli basi Khongsang station train sing delivery torokpagi leptana sa tharakli thawong adu gi makha sa tharakpani gangmai na makhata na hai unload tawba gi thawa si athubda lusina na ba he na kan honari matam kharadi sangkhigani dubo sing asi makhoi gi mafam singda ningthina yohon khinaba akan mathaw pakhali Khongsang station gi efficient operation asipu gangmaina thagaladuna lakliba numit kharani asida tangai phadaba food supply sing miyam na sungsoi soidana
ꯌꯦꯜꯂꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯄꯤꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯤꯗꯤꯌꯥ ꯔꯤꯄꯣꯔꯠꯁꯤꯡꯗꯒꯤ ꯂꯧꯈꯠꯆꯔꯀꯅ ꯇꯦꯟꯇꯛꯅ ꯃꯌꯥꯝꯗ ꯊꯝꯖꯒꯤ꯫ ꯀꯨꯀꯤ ꯂꯍꯧꯂꯨꯞꯁꯤꯡꯅ ꯁꯨꯒꯤ ꯌꯥꯅ ꯋꯥꯔꯣꯜ ꯊꯨꯒꯥꯏꯕꯗ ꯀꯅꯥ ꯑꯃꯠꯇꯅ ꯌꯦꯡꯁꯤꯟꯗꯅ ꯂꯩꯔꯤ ꯍꯥꯏꯕ ꯔꯤꯄꯣꯔꯠ ꯇꯧꯅꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯏꯪ 2023ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ, ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯀꯨꯀꯤ ꯂꯍꯧꯂꯨꯞꯁꯤꯡꯒ ꯆꯠꯊꯈꯤꯕ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯊꯨꯒꯥꯏꯕꯗ ꯀꯅꯥ ꯑꯃꯠꯇꯅ ꯌꯦꯡꯁꯤꯟꯗꯅ ꯃꯅꯤꯡ ꯇꯧꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯃꯤꯗꯤꯌꯥ ꯔꯤꯄꯣꯔꯠ ꯇꯧꯅꯔꯤ꯫ ꯍꯥꯏꯔꯤꯕ ꯁꯨꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯈꯨꯌꯦꯛ ꯄꯤꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯅꯧꯕ ꯀꯦꯗꯔ ꯑꯃꯠꯇ ꯔꯤꯀ꯭ꯔꯨꯠ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯅ ꯒ꯭ꯔꯥꯎꯟ ꯔꯨꯜꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯣꯏꯅ ꯌꯥꯎꯔꯕꯁꯨ ꯀꯨꯀꯤ ꯂꯍꯧꯂꯨꯞꯁꯤꯡ ꯑꯁꯤꯅ ꯂꯦꯞꯇꯅ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯕꯁꯤ KNFPꯒꯤ ꯀꯦꯗꯔ 3 ꯐꯥꯈꯤꯕꯗ ꯅꯧꯅ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯇꯧꯔꯦ ꯍꯥꯏꯕ ꯇꯥꯛꯂꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯔꯤꯄꯣꯔꯠ ꯇꯧꯔꯤ꯫ ꯍꯥꯏꯔꯤꯕꯁꯤ ꯃꯤꯗꯤꯌꯥ ꯑꯃꯒ ꯃꯁꯛ ꯃꯃꯤꯡ ꯇꯥꯛꯊꯣꯛꯅꯤꯡꯗꯕ ꯔꯤꯇꯤꯌꯔ ꯇꯣꯞ ꯃꯤꯂꯤꯇꯔꯤ ꯑꯣꯐꯤꯁꯥꯔ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯇꯨꯡꯏꯟꯅ ꯏꯪ 2009ꯒꯤ ꯑꯣꯒꯁꯠ 12ꯗꯒꯤ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯥꯏꯟ ꯇꯧꯅꯗꯨꯅ ꯇꯣꯉꯥꯟꯕ ꯍꯤꯔꯝꯁꯤꯡꯗ ꯋꯥꯔꯤ ꯁꯥꯅꯅꯕ ꯆꯠꯊꯔꯛꯂꯤꯕ ꯊꯧꯁꯤꯜ ꯑꯁꯤ ꯃꯇꯝꯒꯤ ꯑꯣꯏꯅ ꯁꯥꯡꯗꯣꯛꯂꯒ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯊꯣꯛꯄ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯀꯨꯀꯤ ꯂꯍꯧꯂꯨꯞꯁꯤꯡꯒ ꯆꯠꯊꯔꯤꯕ ꯁꯨ ꯑꯁꯤ ꯍꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯁꯨ ꯋꯤꯗ꯭ꯔꯣ ꯇꯧꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯕꯁꯨ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯃꯁꯤ ꯋꯤꯗ꯭ꯔꯣ ꯇꯧꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯦꯛꯁꯇꯦꯟ ꯇꯧꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯈꯪꯍꯟꯕ ꯇꯧꯗꯅ ꯂꯣꯟꯅ ꯊꯝꯂꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯄꯨꯂꯤꯁꯅ ꯄꯤꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡꯏꯟꯅ ꯐꯥꯔꯕ KNFPꯒꯤ ꯀꯦꯗꯔꯁꯤꯡ ꯂꯨꯟꯒꯧꯁꯦꯝ ꯀꯤꯞꯒꯦꯟ ꯆꯍꯤ 18, ꯂꯦꯠꯃꯤꯟꯂꯥꯟ ꯀꯤꯞꯒꯦꯟ ꯆꯍꯤ 15, ꯁꯟꯃꯤꯂꯣꯟ ꯇꯨꯕꯣꯏ ꯆꯍꯤ 13 ꯑꯃꯁꯨꯡ ꯊꯥꯡꯒꯧꯂꯣꯟ ꯀꯤꯂꯣꯡ ꯆꯍꯤ 18 ꯑꯁꯤ ꯃꯈꯣꯏꯒꯤ ꯆꯍꯤꯒꯤ ꯃꯇꯨꯡꯏꯟꯅ ꯏꯪ 2009ꯒꯤ ꯃꯇꯨꯡꯗ ꯔꯤꯀ꯭ꯔꯨꯠ ꯇꯧꯕꯅꯤ ꯍꯥꯏꯕ ꯇꯥꯛꯂꯤ꯫ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯁꯍꯤ ꯇꯧꯅꯕꯗꯒꯤ ꯆꯠꯂꯤꯕ ꯆꯍꯤ ꯏꯪ 2015 ꯐꯥꯎꯕ ꯑꯁꯤ ꯄꯨꯟꯅ ꯆꯍꯤ 18 ꯁꯨꯔꯦ꯫ ꯍꯥꯏꯔꯤꯕ ꯆꯍꯤ 18 ꯑꯁꯤ ꯀꯦꯗꯔꯁꯤꯡ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯆꯍꯤꯗꯒꯤ ꯈꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯕꯗ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯑꯣꯏꯐꯝ ꯊꯣꯛꯄ ꯆꯍꯤ ꯑꯁꯤ ꯁꯨꯞꯅꯒꯤ ꯆꯍꯤ 18 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡ ꯑꯣꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯂꯍꯧꯂꯨꯞ ꯑꯁꯤꯗ ꯔꯤꯀ꯭ꯔꯨꯠ ꯇꯧꯔꯦ ꯍꯥꯏꯔꯕꯗꯤ ꯄꯤꯛꯂꯤꯕ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯃꯕꯨ ꯀꯔꯝꯅ ꯂꯍꯧꯂꯨꯞ ꯑꯃꯒꯤ ꯀꯦꯗꯔ ꯑꯣꯏꯅ ꯔꯤꯀ꯭ꯔꯨꯠ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯂꯥꯛꯀꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯍꯧꯂꯨꯞꯁꯤꯡ ꯑꯁꯤꯅ ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯊꯨꯒꯥꯏꯔꯒ ꯊꯕꯛ ꯀꯌꯥ ꯆꯠꯊꯔꯦ ꯍꯥꯏꯕꯁꯤ ꯃꯁꯤꯅ ꯈꯨꯗꯝ ꯑꯣꯏꯗꯨꯅ ꯇꯥꯛꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯔꯤꯄꯣꯔꯠ ꯇꯧꯔꯤ꯫ ꯇꯦꯟꯇꯛꯅ ꯊꯝꯖꯔꯝꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯨ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫